अहानबदा मरुओइबा पाउ स्पेशल सीडीओ यूनिट की ओसी सुबेदार एल विवेकानंद सिंह लुचिंगबा कांगबुना वाहेंगबम लेकाई दिगी नंबर 4 अमदी ब्राउन सुगर का कोनना मियोय अमा फारे चीफ मिनिस्टर एन बीरेन यूनियन मिनिस्टर ऑफ स्टेट फॉर एजुकेशन अन्नपूर्णा देवी यादव पुनदुना एजुकेशन सेक्टर फगतनबा वातानक्रे अचुमना हंदक मणिपुर हाई कोर्ट ना मेटे मेटे बु एसटी लिस्ट सन्नबगी मरी लेनना ताकिबा ऑर्डर यानिंगदबा फोंदोरकले इमा कैथल सिनफम अमदी सक्तम कन्वलुप की चही की ओइबा मिफम पांगथोक्रे खुरुमजरी मामी टीवी न्यूज अपडेट मीडियम ताबिरिब सिंबु तराम नोकचरी लमदम असिदा खुंदामिनरिबा मेटे मुस्लिम सिंगी अचौब कुमई अमा ओइरिबा ईदुल फितर थौरम ngasi लमदम असिगी मेटे मुस्लिम सिंगना खुंदारिबा मफम सिंगदा पांगथोकनरी कुमई असिना लाकपदा मामी टीवी की माइकेदगिसु मेटे मुस्लिम इचलेनाउ सिंग अमदे मामी टीवी बु चांग नाइना यंगबिरिबा सिंगी मफमदा याइफा पाउजल पिजरी पाउ संदोकना पिजरी ngarang nungthil pung ahomram taba matamda special CDO unit OC subedaर एल विवेकानंद सिंह ना लुचिंगबा कांगबुना वाहेंगबम लेकाई बाजार दा लंबी दा लाकपा सिंगनबा गाड़ी सिंग चेक तौबदा मियोय अमा ओपियम अमदी हीरोइन पाउडर का कोनाना फारे हाइरी फारबा मियोय अदु लिलोंग हाउरेबी मखा लेकाई दिगी एमडी जिवाल हके चही कुंट्रा तरेट अपोकपा लेखिद्रबा एमडी किया मुदिन कवे महांगना थौदुना लाकलेबा कार अदु चेक तौबगी थबक चथबदा अहानबा ओइना तोंगान तोंगान बा सॉप केस मरी दा हापा ओपियम फागतपा ngamkhi मखाता नवांग पाहुं चथबदा फागतलबा पोलम सिंह अदु लिलोंग कोंजिल लेकाई दगी मिस्टर मिजरा खान चही कुंट्रा मरी अपोकपा एमडी सहीदुर खान दगी लौरकपनी हाइबा खंगबा ngamle हाइरिबा मियोय अदुगा कोनना पोलम सिंह अदु सिटी पुलिस स्टेशन दा खुदसनखरि हाइरे चीफ मिनिस्टर नोंगथोंबम बीरेन सिंह अन्नपूर्णा देवी यादव यूनियन मिनिस्टर ऑफ स्टेट फॉर एजुकेशन का ngarang बीजेपी स्टेट ऑफिस इम्फाल दा उनदुना लमदम असिगी एजुकेशन सेक्टर सिंह अमुक हेना फगतहनबगी मतंगदा वा खनाइख्रे हाइरे ऑफिशियल ओइबा पाव अमना हाई ngarang चीफ मिनिस्टर का यूनियन मिनिस्टर असिगा उनखिबा अदुदा स्टेट असिगी एजुकेशन की ओइबा फैसिलिटी सिंह अमसोंग इंफ्रास्ट्रक्चर सिंह फगतहनबगी मतंगदा कुपना खनखि हाइरे यूनियन मिनिस्टर ऑफ स्टेट फॉर एजुकेशन अन्नपूर्णा देवी यादव ना स्टेट असिदा स्टेट गवर्नमेंट लिंक्संग सिलिबा स्कूल फगत हंसी मिशन असिगे थबक थौरम सिंह सिंथाबा फोंदोखि हाइरे मालेम की तोंगान तोंगान बा इस्लाम लाइनिंग चटपा लेबाक सिंगना अमत ओइना ईद की पांगथोकनबगुम मणिपुर दसु मैतै पांगल ताबा खुल सिंगदा ईद की थौरम हराउ तयामना पांगथोकनख्रे हिरामसिगी मतंगदा मणिपुर की तोंगान तोंगान मफम कयादा ममी टीवी की स्टाफ रिपोर्टर सैदुर माइबमना कोइना चतुना यंगसिलुबगी पाउदम अमा मालेम की तोंगान तोंगान बा इस्लाम लाइनिंग चटपा लेबाकसिंगना अमतो ओइना ईद की थौरम पांगथोकनबगुम मणिपुर दसु मैतै पांगल ताबा खुलसिंगदा ईद की थौरम हराउ तयामना पांगथोकनख्रे थौरम असिगी सरुक अम ओइना थौबाल मोइजिंग इदिगा पाक्तसु मियोय लिसिंग कया तिंदुना ईद की थौरम मपुंग फाना पांगथोकख्रे नुमित असिगी अयुक्त मियाम पुन्ना ईद की नमाज सोलबा मतुंग सक खंगनबा खंगनदबा थीदना अमगा कोनसिनरगा अवा नुंगाई हंगनदुना
ईद की विश पीनब अमदी अथुम महौ चमिनबना कुमई असिगी मपुंग ओइब सक्तम ओइरि मासित नतन युमथोंग खुदिंग द ईद कुमई अखनना सेंबा सा याउना मखल कयागी अचा अथकसिंगसु मियाम पुन चमिनदुना कुमई असिगा हराउ तयामा फोंदोकनै नुंथिलगी मतमदना मतम कुइना उनखिद्रब निंगो लोइबिसिंगना मपाम चत्तुना ममा मपा मबुंग पासिंगा चाक चमिनै लोइनाना ममा मपा मबुंग पासिंगसु निंगोलसिंगदा angam angam badakina pinaba amadi amaga amaga bor pinaba nasu kumai asigi hena phajaba amadi nungaiba sak ama haibadu oi miyamda pawdam jariba saidur maibam staff reporter mami tv lamdam asida khundariba mitei meitei bu furupna constitution ge ngaklo piduna schedule tribe list ta chanbada ayet pa panba leiti adubu makhoi hek st list ta chankhrabadi tribal miyam gi oinadi akiba fawi haina all tribal students union manipur gi general secretary sn andriana phongdokre wafam asing rang chingmairong adim jati da leiba atsum gi office ta pangthokiba pawgi mifam amada mahakna phongdokhibani mifam aduga mari leinana sn andriana hai lamdam asida yamna khumang chawsina leiriba furup kanglup amana schedule tribe list ta chanaba demand tawriba ase maram chade makoina st list ta chankhrabadi tribal miyam gi oina achauba akaiba oigani mitei hairiba furup ase lamdam asida ngaklingai matamdagi chawkhatpada khumang chawsina leirakpa furup amane makoi st demand pisin ba haibasi pifam thokte demand asigi mayokta union asina adumak leptuna leigani High Court ki judgment amana state laingakna center da recommendation thanaba honariba asigi matangda legal gi thongda thingnaba tongan ba thabak thoram lokhatnaba honaragani masida su laingakna tribal community ki khanbiduna recommendation thadanaba su honabiu meitei singna taliba demand asina manipur da punna nungsi chanana khunda leita duna leminariba chingmi amadi tammi ani gi marakta chauna kaiba tholakpa yai state asiki mapi mapa oiriba singna su ching amadi tam ani ge nungsi chanabagi mari asi adumak kai handana thamnaba honabiu haike the High Court judgment which directed the state government to recommend the demand of Meitei for inclusion in the ST list by contradicting the wish and aspiration of the tribal people is unfortunate and deplorable. We consider the order as the judgment as an ex parte judgment that only hurt the interests of the petitioners. The demand of ST status by the socially and economically advanced community of the state is uncalled for. It deeply disturbs the sense of security of the tribal people who are otherwise protected under the provisions of the constitutions. The tribal community, which have been opposing this demand on valid reasons that the Meitei community, which is comparatively an advanced community, does not merit their inclusion as scheduled tribe in the constitutions. Wairamban ima kaithel ki saktam amadi sinfam asi kanabagi damak haukiba chahi lising ani mari mangada register tawraga ngasi fawba chalaiduna lakpa wairamban ima kaithel gi sinfam amadi saktam kanba lup ki thabak thoram sing hena kumang chawsinaba ehenba executive member hapchen bagi apun bagi oiba mifam ngarang wairamban kaithel number 1 amadi number 3 da mayaida pangthokre pangthokiba mifam asiki matangda wangang laduna lup asigi president Katrimayum Santi Devi na hai lup asina hek safong lakpadagi ngasi fawba kaithel kannaba thabak thoram kaya leptana tawduna lakli covid amadi tongan ba maramdagi lup asigi executive member gi masing yamna hanthakibadagi thabak thoram kaya tawbada sotharakpasu yaudaba nate marak asida masak machu yamba kaithel asigi saktam asibu kaihannaba honarakpa yaudaba sunate umnamak asi punsinba amadi watana ba watpagi oibiyai maram asina masi makata na thoktana ba kaithel ahum marak maktage miyo yankai khankalaga executive member asi chawthokpani loinana apunbagi thabak thoramna kaithel asi chawkhatnaba thabak tominaba hauba haiba warep sing laukhre hairi Manipuri chanura laise marup machalai magi yankai mari suba mapok kumon Imphal gi konung lampakta leiba lamyan ba sanglen da pangthokre Thauram aduda Manipur State Commission for Women gi chairperson Salam Alka Devi machalai magi president Wangkhaimim Amusana amadi tongan ba miyoy kayana saruk yakhi
Thauram asigi matangda phongdokladuna machalaimbagi advisor Khangembam Anandina hai lamdam asida thokliba tongan ba isu kaya asida mangjil thana saruk yariba sing asi nupina ayambane nupi singna lamdam asigi senmit londa chawna mateng pangbada natana machang thokna hingba ngamnaba awareness program kaya amasu piri lamdam asidagi afaspa asi lauthoknaba honabada nupi singi chawraba thodang leiri maram asina haujiki luraba tanja asida lamdam asida thengnariba isu singdasu machalai mana mangjil thana saruk yagani haike Manipur da accident thokpagi chang hantanaba state traffic control police wing na private company amaga kutsam naduna state asida hengalakliba lambi accident ase control tongnaba thabak thoram kaya paikhatlagani haina wungpam kasar SP traffic control police wing Imphal West na phongdokre mahak na hai safe drive safe life road safety equipments private limited na radium sticker yauna atai gari ke safety kit su yanthokani haire ubagi chang nemba amadi heavy vehicle singda radium sticker naptaba asina accident thokpagi yamna chawba maram amasu ohele amadi ningtham thada leichul thabana ubagi chang wathanba asina su problem ama hena hapli haike maningi light amadi radium sticker yaudaba gari singda national highway da uba watpagi gyangna natraga kanna thorakpa gari singna thomjinbagi cases kaya hanjin thokibasu leikrabani haike Rabindra Ras Company asigi official ama oiriba asina company asina asigumlaba thabak asi atai state kaya dasu Manipur da laktringeda pangthokre haike radium stickers natana company asina kana ba polam kaya fire extinguisher first aid kits yamna hongba mamalda two wheelers kina lupa yankai amadi four wheelers kina lupa cham oigani haike amadi hariba polam sing asi government amadi emergency vehicles ki oinadi lem na pigani haike Haujiki oina company asina National Highway 2 Segmai Police Station manakta thabak chathari haina paw asina makhatari Lamdam asida lairiba isu kaya ase ningthina laingakna pukhatpa ngamgadaba amadi miyambu ain kaina thabak tawbasu tawdanaba afaba guideline pinabagi damakta Citizens for Justice Manipur haina mingthonba body ama semle haina official oina lauthokre Hiramasiga mari lainana ngarang body asigi convener Aribam Gautam amadi tongan ba thaupuba sing yauna all assembly secretariat office complex ta laiba passport office building da lawyers civil society organization ki mihut retired judges amadi micham yauna pangthokpa pauge mifam amada body asigi chairman gi thaupuriba khaidem mani na hai lamdam asida thengnariba isu singbu laingakna khanghanba maru oina lamdam asida rule of law ningthina chana handuna afaba governance ama leihanna ba honabagi pandamda body asi semkibane hairiba body asi tha asigi tara humdoi da semlaba matung ngarang official oina lauthokpani body asina maru oina core committee nipan yauri lamdam asida organization ge platform kaya marum lei adubu ain gi thongda justice na platform ama oiraga lamdam asigi miyam amata oina tasin khomjinna bagi thabak tawgani laingak asida su mateng pangba yauna amadi ain kaina chatnaba honagadaba miyoi singbusu chattanaba awareness program kaya piragani miyamna ihau ama natraga irang ama hekta tawraga achum aran purakadaba nate hiram khudimakta ain haibasi yamna darkar lei ihau tawba yabdaba ngakpigani yabada tausi yadabada ain gi thongda matik chana thengnasi safong lagliba body asi anti government nate haike Sahi humpuram surabi ahal ama ngarang numidang waram pung taret kaminitara mangarom taba matamda Imphal gi North AOC da gari macha two wheeler amana thomlambadagi hospital da laikan naraba matung laikhidre hairi accident aduda laikhidraba ahal adu Churchampur district ki Khojang village tagi hangaijing mate chahi humpu mapuroiba ginkhansang kawi hairi police tagi fangba paw amana hai laikhidraba hangaijing mate na ngarang numidang waram North AOC da lambi lanthok na ba honari ngaida motorcycle registration number MN01 AZ8110 asina thombadagi soktuna manak nakpa ras medicity da pukhatuna laikan nanaba pukhalakpada lambi da laikhidabani hairi thawdok asiga mari leinana Imphal police station na case sama register tawduna thawdok aduda chenariba miyoi amasung motorcycle adu fagatkhre hairi aduga accident aduda laikhidraba ahal adu postmortem gidamak rims ki mokta thamkhre hairi
Manipur gi mafam khudingda pangthokpagom District Administration Jiribam na sinduna Jingdong Laikai da laiba DC Office Complex da tararak suba miyam gi numit mapungfa na pangthokre. Miyam gi numit ka mari leinana Social Welfare Department na khangatlaba beneficiaries ahumda All Age Pension amadi CM Widow Pension Scheme gi form ani supiki. Children with Special Needs CWSN gi khangatlaba beneficiaries trani thoida Zonal Education Officer TH Amurasi Januna stipend oina lupa lising ani khutsinake. Loinana maru oina marang kaya su yentoke. Miyam gi numit aduda Deputy Commissioner Jiribam W Malengamba Chenglai IAS Additional Deputy Commissioner Superintendent of Police S Gaurasan Singh STC Boro Bekram M Devanandam Singh amadi maru atai maru oiba official Singh amadi Department tara humdoi su saruk yake. Numit taba laite hainaramba British colonial expansion bu singnaduna maithiragani khangna mama laiba kidamak thawaina pontha pikiba athauba singi mafamda chatliba tha asigi kulhumdoida amik amadi malom tuliyaima awang lekai students club ka khutsam naraga ibudau pakhangba sanglen malom tuliyaima awang lekai da pung ani taba matamda haikat lekat tambaga loinana khumkhidraba thangi maya haina mingthonba musical events amasu pangthoklagani. Numit asida miyam pumnamakna matam chana lengbirakuna hairiba athauba singi numit asibu mapung fan view haina paujalakle. Lagliba April gitang kunguhumdoi athauba singi numit. Khongzom de numit asida malom tuliyaima awang laikai students club ka amika khusam naduna Sinjaba ta khitraba thangi maya haina mingthonba isenumai thorum numit asida miyam ju saruk yabiyu ehak ju saruk yajagani pumna mapungai jaramgi. School amadi college singda tamliba mahirui singdasu deworming gi hidak pijaduna nada yektana masamau fana lehenaba education department na honaragani haina education minister TH Pasanta Kumar na fongdokre. Babu Parada leba Ramakrishna Mission da Directorate of Health Services amadi State Health Society NHS ki khutsam naduna pangthokiba National Deworming Day lising ani kolhumdoi gi ahanba round hogdokpagi thoramda wafam asi education minister TH Pasanta Kumar na fongdokibani. Thauram aduda Health Minister Dr. Sapam Ranjan, Social Welfare Minister H. Dingo Amadi, Additional Chief Secretary Health and Family Welfare B. Wumlungmang na athoiba mitunglen oina saruk yaki. Minister T.H. Basanta Kumar na makha taraduna Social Welfare, Education Amadi Health Department asi yamna mari lainai. Department ahum asi tanaraga kari tauba yabagi haiba tanaduna miyam gi yaifanabagi damak honaduna lakli. That schools adagi colleges the higher secondary schools the koi sigi programs hai in a serious manner koi so idina lokalagani hai base ai mai amne thamjari maramdi in order to bring up a healthy youth and society we need this deworming program is essential, it's a must, and education department ke so idina full cooperation with each and every student Panganaba Masi deworming programs reach Tonaba Honazagani Iva Koham Resitam. Thank you. Thauram aduga mari leinana Health Minister Dr. Sapam Ranjan na fongdokhibada mahirui singna chada kundi hakchangi anabana maram oiraga school chang naina kaba ngamde mahirui singbu masamau fana leiduna ningthina mahai masing tambada pukning changna bagidamak deworming hidak asi pizaba tangai fade haike. Programs mainly teachers in hygienic attitude, hygienic behaviors in say. Inculcate the wiba takriba mas yamna mathau tabra idana kansai aduna sigi yamna maruiba programs da yamna uzasing siznaso buga anwadi level yamna tabili basi health side teki coordinate or converge towards
Assam की काकी होजाई पुलिस स्टेशन की मनुंग चनबा काकी वार्ड नंबर 1 दा मैतै नुपी अमा मपुरोइबकी मयुमदा सिंगना फंगले हाइरे नुपी अदुगी ममिंग युमनाम प्रिया देवी चही कुनमरी अपोकपा निसिकांत सिंहा काकी खरिंग होजाई दगिनी हाइरे हौजिकना हेमंता बोर्डोलोई चही कुंतरुक अपोकपा महेंद्र बोर्डोलोई दा मयुम पानबने महाकी मपुरोइबकी मयुमदा मियोई सिंगना हाइबदा महाक थौरी यान्दुना सिरंबनी हाइरे अदुबु मसादा तोंगान तोंगानबा दाखफम सिंग फंगली हाइरे महाकी इमुंग मनुंग की मियोई सिंगना पुलिस कस्टडी दा इन्वेस्टिगेशन की दमक थमख्रे अमदे असीबा मसा पोस्टमार्टम की दमक हॉस्पिटल दा थमख्रे हाइरे अरोइबदा मरु ओइबा पाव अमुखना पिजरे CM N Biren Union Minister of State for Education Arnapurna Devi Yadav unaduna education sector fagatnaba wa tanakre आज सुमना हंदक मणिपुर हाई कोर्ट ना मिटे मिटेबो शेड्यूल ट्राइब लिस्ट चन्नबगी मरी लेना ताखिबा ऑर्डर यानिंगदबा फोंगदोरकले इमा कैथेल सिनफम अमदि सक्तम कनबा लुप की चही की ओइबा मिफम पांगथोखरे MAMI TV News Update Meeting Tabiri Basingbo Amukana Kurumjari